ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯍꯦꯟꯕꯤꯁꯅꯥ ꯀꯧꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯗꯦ꯫ ꯌꯨꯝ ꯑꯃꯒꯤ ꯃꯧꯅ ꯆꯠꯀꯗꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯠꯇ ꯆꯠꯇꯦ꯫ ꯃꯔꯝꯁꯤꯅ ꯃꯥꯒꯤ ꯃꯅꯦꯝ ꯊꯝꯕꯥꯜꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯏ꯫ ꯅꯣꯡꯃ ꯊꯝꯕꯥꯜꯅ ꯃꯃꯧꯕꯨ ꯉꯥꯡꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦꯅꯦꯁꯦ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯅꯤ ꯈꯪꯗꯕꯤ ꯃꯧ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯈꯪꯖꯗꯦꯗ꯫ ꯍꯩ ꯅꯤꯡꯊꯦꯝ, ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯃꯄꯥꯟꯗ ꯊꯣꯔꯛꯎ꯫ ꯅꯤꯡꯊꯦꯝꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯥꯒꯤ ꯈꯣꯟꯗꯥꯗꯨꯗ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯃꯇꯝꯁꯤ ꯌꯥꯝꯅ ꯉꯜꯂꯤ꯫ ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯉꯥꯡꯕꯒ ꯆꯩꯕꯒ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ? ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯃꯆꯥꯗ ꯆꯩꯁꯤꯜꯂꯛꯏ꯫ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯍꯩ꯫ ꯏꯁ, ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯤ ꯌꯦꯡꯉꯣ, ꯃꯇꯝꯁꯦ ꯉꯜꯂꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯃꯧꯗꯤ ꯂꯥꯏꯗꯨꯛ ꯊꯥꯗꯅ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯂꯣꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯅꯦ꯫ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯍꯧꯅꯕ꯭ꯔꯕ? ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯍꯤꯐꯧꯕꯅꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯀꯣꯛ ꯆꯤꯛꯂꯝꯃꯦꯅ ꯑꯗꯨꯒꯤꯅꯦꯕ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯂꯗꯕꯅꯤ꯫ ꯆꯤꯛꯀꯅꯤ, ꯃꯥ ꯌꯥꯝꯅ ꯆꯤꯛꯀꯅꯤꯕ ꯃꯀꯣꯛꯇꯣ ꯏꯃꯥꯅ ꯈꯪꯏ꯫ ꯅꯪꯒꯤ ꯅꯨꯄꯤ ꯃꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯉꯟꯇꯥꯅ ꯍꯧꯔꯒ ꯊꯕꯛꯀꯁꯦ ꯇꯧꯕꯗꯤ ꯀꯩꯗꯧꯕ? ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯑꯩꯕꯨ ꯅꯨꯄꯤꯔꯣ? ꯏꯃꯥꯅ ꯉꯟꯅ ꯍꯧꯔꯕꯗꯤ ꯏꯃꯥꯅ ꯈꯔ ꯇꯧꯕꯤꯒꯦꯗꯤ꯫ ꯍꯩ, ꯌꯦꯡꯉꯨꯅꯦ ꯁꯦ, ꯁꯣꯜꯂꯕ ꯃꯃꯥ ꯑꯩꯉꯣꯟꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧ ꯍꯥꯏꯅꯦꯁꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯗꯨꯅꯤꯀꯣ? ꯃꯥꯅꯤ ꯀꯩꯅꯣ ꯏꯃꯥ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯏ ꯃꯆꯥ ꯑꯣꯏꯗꯣꯔꯤꯒꯦ? ꯏꯃꯥ ꯅꯪꯁꯤꯗꯤ꯫ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯌꯥꯔꯦ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯏꯃꯥ ꯅꯪꯒꯤ ꯅꯁꯛꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯥꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯨꯆꯣ꯫ ꯆꯠꯂꯣ ꯍꯩ꯫ ꯃꯃꯥꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯗꯤ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯐꯝꯂꯒ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯍꯥꯏꯖꯍꯧꯏ꯫ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯖꯕꯁꯤꯁꯨ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯃꯇꯣꯟꯗ ꯂꯩꯈ꯭ꯔꯦ꯫ ꯏꯃꯧ ꯑꯃꯇꯪ ꯂꯩꯔꯤꯕꯁꯤꯁꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇꯣꯏꯕ? ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯆꯥꯛ ꯆꯥꯐꯝ ꯑꯀꯣꯏꯕꯗꯨ ꯋꯥꯏ ꯇꯩꯅꯤ ꯈꯪꯗꯦꯅꯦ꯫ ꯏꯁꯤꯡ ꯈꯔ ꯈꯤꯛꯇꯣꯛꯂꯒ ꯃꯇꯣꯛꯀꯤ ꯍꯦꯛꯇ꯫ ꯀꯔꯤ ꯃꯧꯅꯣꯅꯦ ꯁꯤꯕꯣ? ꯅꯧꯔꯤꯉꯩꯗ ꯅꯥꯜꯂꯤꯕ ꯃꯁꯥꯗꯨꯒ ꯍꯧꯖꯤꯛꯅ ꯇꯧꯔꯛꯂꯤꯕꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯥꯏꯌꯣꯟꯅꯔꯦꯗꯀꯣ ꯁꯩꯇꯥ꯫ ꯊꯝꯕꯥꯜ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯂꯤꯉꯩ ꯃꯃꯧ ꯍꯦꯟꯕꯤꯁꯅꯥꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯍꯀꯥꯝ ꯆꯟꯗꯅ ꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯜ ꯊꯣꯛꯅ ꯃꯃꯧꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯧꯔꯒ ꯏꯃꯨꯡ ꯋꯥꯏꯔꯝ ꯁꯤꯠ ꯁꯤꯡꯂꯒ ꯁꯣꯟꯅ ꯄꯨꯡ ꯑꯁꯤꯗ ꯗꯨꯛ ꯃꯩꯔꯥꯏꯁꯤꯡ ꯀꯠꯄ ꯌꯥꯗꯕ꯭ꯔꯅꯦ? ꯅꯣꯡꯃꯇ ꯍꯦꯛꯇ ꯇꯧꯕ ꯎꯗꯦꯗ꯫ ꯌꯥꯍꯧ ꯐꯪꯏ, ꯅꯨꯃꯤꯠꯅ ꯅꯝꯂꯒ꯫ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁ, ꯏꯃꯥ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯉꯥꯡꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯣ? ꯀꯔꯤꯅꯣ, ꯑꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯇꯧꯕ ꯅꯨꯃꯤꯠꯇꯤ ꯇꯧꯔꯤꯗꯅ꯫ ꯏꯃꯥꯅ ꯅꯃꯧ ꯑꯩꯉꯣꯟꯗ ꯁꯨꯝ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯅꯠꯇꯦꯅꯦꯍꯦ, ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯌꯥꯔꯦ ꯏꯃꯥ, ꯏꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯕꯤꯌꯣ꯫ ꯅꯃꯧ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯍꯦꯟꯕꯤꯁꯅꯥꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯃꯃꯧꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯕꯤꯁꯅꯥꯁꯨ ꯐꯦꯠ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯐꯅꯕ ꯁꯣꯏꯔꯤꯕꯁꯤ ꯆꯨꯝꯊꯣꯛꯅꯕ ꯍꯥꯏꯕꯗ ꯂꯧꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯈꯪꯗ꯭ꯔꯦꯗ꯫ ꯃꯌꯨꯝꯗ ꯇꯧꯔꯛꯇꯕꯅꯤꯅꯅꯦ, ꯃꯐꯝꯁꯤꯗꯁꯨ ꯇꯧꯅꯤꯡꯗꯦꯅꯦꯁꯦ꯫ ꯃꯦꯝꯃꯅ, ꯊꯝꯕꯥꯜ, ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯒ ꯊꯣꯔꯛꯂꯤꯕꯁꯤꯕꯣ? ꯅꯪꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕ꯭ꯔꯣ? ꯊꯝꯕꯥꯜꯅ, ꯃꯦꯝꯃ, ꯀꯔꯤꯕꯨ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ꯫ ꯑꯩꯅ ꯆꯥꯛ ꯍꯦꯟꯖꯥꯡꯁꯦ ꯊꯣꯡꯂꯒꯅꯦ ꯑꯃꯨꯛꯇ ꯃꯍꯥꯎ ꯈꯪꯅ ꯆꯥꯒꯦ꯫ ꯀꯨꯏꯔꯦ ꯆꯥꯛ ꯍꯦꯟꯖꯥꯡ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗ꯭ꯔꯤꯕ꯫ ꯍꯩꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯍꯩꯇ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯥꯏꯗꯒꯤꯅꯣ ꯃꯦꯝ, ꯃꯤꯉꯣꯟꯗ ꯄꯥꯎ ꯇꯝꯕꯗꯤ ꯇꯥꯔꯅꯤ꯫
ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧ ꯍꯦꯟꯕꯤꯁꯅꯥꯁꯤ ꯃꯤꯡꯇ ꯉꯥꯏꯔꯤ ꯍꯦꯜꯂꯤꯁꯤ ꯑꯇꯩꯗꯤ ꯑꯃꯠꯇ ꯍꯦꯟꯕ ꯅꯠꯇꯦ ꯂꯣꯏꯅ ꯋꯥꯠꯂꯒ ꯂꯥꯛꯂꯤ ꯑꯩ ꯍꯥꯏꯕꯝꯒ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯃꯃꯧ ꯃꯅꯦꯝ ꯆꯥꯛ ꯍꯦꯟꯖꯥꯡꯒꯤꯗꯃꯛ ꯈꯠꯅ ꯆꯩꯅꯕꯁꯨ ꯄꯥꯝꯗꯦꯗꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛꯇꯨ ꯇꯧꯗꯦꯅꯦꯍꯦ ꯃꯦꯝꯃ ꯏꯃꯧꯁꯦ ꯑꯩꯗꯤ ꯁꯍꯔꯒꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯈꯤꯜꯂꯒ ꯂꯩꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯗꯕ꯭ꯔꯣ ꯊꯝꯕꯥꯜ ꯅꯪꯒꯤ ꯋꯥꯁꯤꯕꯣ ꯃꯦꯝꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯣꯡꯃꯇ ꯌꯥꯍꯧ ꯉꯟꯅ ꯍꯧꯕꯁꯦ ꯎꯈꯤꯗ꯭ꯔꯕꯅꯤꯗꯣ ꯏꯃꯤꯠꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯍꯥꯟꯋꯥꯏ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯉꯟꯅ ꯍꯧꯗꯅ ꯇꯧꯕꯗꯥꯏꯅꯦ ꯑꯩꯅ ꯅꯪ ꯎꯅꯕ ꯂꯥꯛꯄꯗ ꯏꯃꯥ ꯆꯥ ꯊꯛꯁꯤ ꯀꯥꯏꯅ ꯇꯧꯗꯥꯏꯅꯦ ꯃꯗꯨꯅ ꯑꯅꯧꯕꯤ ꯑꯣꯏꯔꯤꯕꯒꯤ ꯚꯥꯠ ꯉꯥꯛꯄ ꯑꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯁꯨ ꯑꯌꯨꯛꯁꯤꯗ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ ꯂꯩꯍꯧꯗꯦ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨꯅꯦ ꯑꯌꯨꯛ ꯆꯥꯛ ꯆꯥꯕ ꯂꯥꯛꯏ ꯑꯗꯨꯅ ꯃꯦꯝꯃ ꯆꯥꯛ ꯊꯣꯡꯂꯨꯒꯤꯗꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯦꯝꯃ ꯑꯁꯨꯝꯅ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯗꯅ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯦꯟꯕꯤꯁꯅꯥ ꯑꯩ ꯂꯥꯛꯑꯦꯍꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯥ ꯀꯩꯅꯣ ꯅꯃꯧ ꯅꯨꯄꯤꯗꯤ ꯃꯥꯅ ꯊꯣꯡꯗ꯭ꯔꯣ ꯑꯣ ꯊꯣꯡꯗ꯭ꯔꯦ ꯏꯃꯥꯅ ꯊꯣꯡꯂꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯣꯡꯕ ꯉꯥꯏꯔꯕꯗꯤꯅꯦ ꯅꯪ ꯍꯜꯂꯛꯄꯒ ꯆꯥꯕ ꯅꯪꯂꯔꯣꯏ ꯍꯥꯏꯅ ꯏꯃꯥꯅ ꯊꯣꯡꯂꯕꯅꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯆꯥꯛ ꯊꯤꯔꯕꯅꯤ ꯑꯗꯣ ꯍꯦꯟꯕꯤꯁꯅꯥꯕꯨ ꯀꯔꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥꯅꯒ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕꯁꯤꯕꯣ ꯍꯣꯏ ꯏꯃꯥꯅ ꯑꯗꯨ ꯈꯪꯂꯕꯗꯤꯅꯦ ꯏꯆꯥꯅ ꯍꯪꯂꯛꯇ꯭ꯔꯕꯁꯨ ꯍꯥꯏꯔꯅꯤ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯔꯛꯏ ꯅꯤꯡꯊꯦꯝ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤ ꯍꯨꯛꯂꯒ ꯃꯃꯥꯗ ꯋꯥ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯀꯥꯡꯁꯣꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯍꯥꯎꯅ ꯊꯣꯡꯕ ꯆꯥꯗ꯭ꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯇꯕ꯭ꯔꯅꯦ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯏꯃꯥ ꯍꯥꯎꯕꯕꯨꯗꯤ ꯁꯥꯊꯤꯅ ꯍꯥꯎꯇꯦꯍꯦ ꯀꯔꯤꯃꯥꯏꯅ ꯊꯣꯡꯂꯤꯅꯣ ꯈꯪꯗꯦ ꯏꯃꯥꯒꯤ ꯉꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯐꯔꯦ ꯆꯥꯔꯣ ꯆꯥꯛ ꯑꯣꯛꯇ꯭ꯔꯕꯁꯨ ꯏꯃꯥ ꯍꯥꯞꯂꯛꯀꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯍꯦꯟꯕꯤꯁꯅꯥꯗꯨꯕꯨ ꯏꯃꯥꯗꯒ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯔꯝꯗꯦ ꯏꯃꯥꯗꯗꯤ ꯀꯔꯥꯏꯗꯕꯨ ꯆꯠꯂꯤꯕꯅꯣ ꯑꯌꯨꯛꯁꯤꯗ ꯈꯪꯗ꯭ꯔꯦ ꯃꯔꯥꯏꯅ ꯍꯟꯖꯔꯛꯂꯅꯤ ꯅꯪꯒꯤ ꯆꯥꯛ ꯏꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯆꯥꯊꯣꯛꯑꯣ ꯆꯠꯂꯕꯁꯨ ꯏꯃꯥꯗ ꯍꯥꯏꯔꯝꯂꯒ ꯆꯠꯂꯗꯤ ꯐꯩꯗꯅ ꯏꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯂꯩꯔꯝꯂꯒ ꯃꯥꯅ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣꯕ ꯍꯣ ꯑꯗꯣ ꯅꯪꯅ ꯆꯥꯔꯤꯗꯣ ꯍꯥꯟꯅ ꯐꯖꯅ ꯆꯥꯎ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯀꯣꯛ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦꯗꯅ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯨꯗ ꯅꯤꯡꯊꯦꯝ ꯆꯥꯛ ꯑꯗꯨ ꯋꯥꯉꯥꯡꯅ ꯆꯥꯈ꯭ꯔꯦ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯝꯗꯥꯏꯗ ꯍꯦꯟꯕꯤꯁꯅꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯛ ꯆꯥꯔꯝꯕꯗꯨꯗ ꯍꯦꯟꯕꯤꯁꯅꯥ ꯋꯥ ꯉꯥꯡꯂꯛꯏ ꯍꯩꯃꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯗꯤ ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯑꯌꯤꯡꯕꯤꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯗꯅ ꯀꯥꯎꯊꯣꯛꯂꯨꯔꯤ ꯏꯃꯥꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯕ ꯑꯣꯏꯔꯦ ꯍꯣꯏ ꯅꯪ ꯑꯩꯁꯦ ꯑꯌꯨꯛ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕ꯭ꯔꯥ ꯍꯣ ꯑꯩꯁꯨꯅꯦ ꯈꯪꯉꯤ ꯅꯤꯡꯁꯤꯡꯉꯤ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯏꯃꯥꯅ ꯊꯣꯡꯂꯒ ꯆꯥꯔꯗꯨꯗꯤ ꯑꯩꯁꯨ ꯏꯔꯨꯖꯗ꯭ꯔꯤ ꯀꯃꯥꯏꯅ ꯆꯥꯛꯈꯨꯝ ꯆꯪꯗꯣꯏꯅꯣ ꯏꯍꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯔꯨꯖꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯤꯕꯗꯨꯕꯨ ꯐꯠꯇꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯆꯐꯨ ꯌꯥꯟꯊꯦꯡꯕꯗꯤ ꯅꯠꯇꯦꯗꯅ ꯁꯤꯗꯤ ꯀꯩꯝ ꯀꯥꯏꯗꯦꯗ ꯍꯩ ꯀꯔꯤꯅꯣ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕꯗꯤ ꯉꯥꯡꯂꯤꯕ ꯑꯩꯁꯤ ꯀꯅꯥꯅꯣ ꯃꯆꯣꯞ ꯃꯄꯥꯛ ꯅꯥꯏꯗꯕꯁꯤꯗꯤ ꯏꯃꯥ ꯌꯥꯔꯤꯁꯦ ꯉꯥꯡꯂꯨꯔꯅꯨ ꯉꯥꯡꯂꯁꯨ ꯌꯥꯔꯔꯣꯏ ꯍꯩ ꯆꯠꯂꯣ ꯅꯪ ꯏꯔꯨ ꯃꯥꯏꯊꯗꯅ ꯇꯧꯔꯨꯁꯨ ꯆꯠꯂꯣ ꯍꯦꯟꯕꯤꯁꯅꯥꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯐꯦꯠ ꯂꯥꯎꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯏꯃꯥ ꯑꯩꯁꯨ ꯑꯣꯛꯂꯦ ꯍꯧꯒꯠꯂꯒꯦ ꯏꯃꯥ ꯆꯥꯎꯕꯤꯍꯧꯀꯣ ꯅꯆꯥ ꯊꯕꯛ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯨꯔꯒꯦ ꯍꯣꯏ ꯍꯧꯒꯠꯂꯣ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯍꯧꯔꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯈꯨꯠ ꯍꯥꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯦꯟꯕꯤꯁꯅꯥꯁꯨ ꯂꯩꯔꯝꯃꯤ ꯍꯦꯟꯕꯤꯁꯅꯥ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯏꯕꯦꯝꯃ ꯀꯤꯕꯨꯒꯤ ꯌꯦꯡꯂꯛꯀꯅꯣ ꯑꯗꯨꯃꯥꯏꯅ ꯍꯦꯟꯕꯤꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯤꯡꯊꯦꯝꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯅꯤꯡꯊꯦꯝꯒꯤ ꯃꯀꯣꯛꯇꯨ ꯏꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯆꯠꯂꯣ ꯅꯪꯑꯕ ꯑꯩꯁꯤ ꯏꯃꯥꯒꯤ ꯃꯥꯡꯗ ꯇꯧꯒꯦꯌꯥꯎꯅ ꯇꯧꯔꯤꯅꯤꯅꯦ ꯇꯧꯔꯤꯅꯦꯕ ꯅꯥꯏꯍꯦ ꯀꯩꯅꯣ ꯏꯀꯣꯛꯁꯤꯗ ꯇꯧꯒꯦꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯁꯨ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅ ꯊꯣꯡꯗꯨꯅ ꯊꯥꯛꯇꯅ ꯂꯣꯏꯔ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯏꯔꯨꯖꯗꯅ ꯂꯩꯀꯥꯏ ꯈꯣꯏꯗꯅ ꯂꯩꯔꯝꯃꯤ ꯁꯤꯗ ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯁ ꯑꯩꯁꯨ ꯌꯥꯗ ꯇꯧꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯏꯆꯦ ꯑꯌꯤꯡꯕꯤꯗꯣ ꯐꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯑꯩꯒꯤ ꯏꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯤꯕ
ꯑꯗꯨꯗ ꯃꯥꯒꯤ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯆꯠꯂꯨꯕꯅꯤ ꯀꯔꯤꯅꯣ? ꯑꯣ, ꯃꯤꯒꯤ ꯊꯕꯛꯇꯤ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯠꯂꯒ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯏꯁꯤꯡꯗꯤ ꯊꯣꯡꯂꯝꯗꯅ ꯆꯠꯂꯤꯕꯅꯤꯅꯦ. ꯏꯃꯥ ꯂꯩꯁꯤꯗꯤ, ꯏꯃꯥꯅ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯕ ꯌꯥꯏ ꯀꯩꯅꯣ. ꯉꯝꯗ꯭ꯔꯦ ꯑꯩꯁꯨ. ꯅꯪ ꯀꯔꯤ ꯁꯨꯗꯅ? ꯍꯥ? ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯉꯝꯗ꯭ꯔꯤꯅꯣ? ꯍꯦꯟꯕꯤꯁꯅꯥ, ꯅꯪ ꯀꯥꯃ ꯍꯦꯜꯂꯛꯀꯅꯨꯀꯣ. ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ. ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ. ꯀꯔꯤꯅꯣ ꯇꯥꯅꯤꯡꯊꯦꯝ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯤꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕ꯭ꯔꯣ? ꯃꯤꯅ ꯁꯤꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯛꯂꯒ ꯆꯠꯇ꯭ꯔꯗꯤ ꯐꯖꯈꯤꯗ꯭ꯔꯣ? ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯜꯂꯒ ꯏꯃꯥꯅ ꯇꯧꯕꯤꯔꯤꯗꯨꯗꯤ. ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯆꯥꯎꯊꯣꯛꯄꯤꯔꯤꯕꯁꯤꯕꯣ? ꯍꯣꯏ, ꯅꯪꯅ ꯆꯠꯄꯗꯣ ꯑꯩ ꯊꯤꯡꯗꯦꯅꯦꯍꯦ. ꯆꯠꯀꯗꯕꯅꯤꯅꯦ. ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛꯇꯤ ꯆꯠꯂꯨ. ꯑꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯔꯒ ꯆꯠꯂꯨ ꯍꯥꯏꯕꯅꯤꯅꯦ. ꯉꯁꯤ ꯅꯪꯅ ꯊꯕꯛ ꯆꯠꯊꯣꯛꯏ. ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯆꯥꯛ ꯏꯁꯤꯡꯗꯤ ꯏꯃꯥꯅ ꯇꯧꯔꯝꯃꯤ. ꯏꯃꯥꯁꯨ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯋꯥꯅ ꯊꯕꯛ ꯁꯨꯗꯣꯔꯤꯕ ꯑꯩꯁꯦ ꯆꯔꯥ ꯍꯦꯜꯂꯒ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕ꯭ꯔꯕ? ꯑꯩꯕꯨ ꯅꯍꯥꯟ ꯃꯈꯩ ꯆꯠꯄ꯭ꯔꯣ? ꯉꯁꯤꯇ ꯆꯠꯂꯨꯁꯤ ꯍꯥꯏꯕꯒꯤ ꯆꯠꯂꯨꯕꯅꯤ. ꯃꯁꯤꯗ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯀꯔꯝꯃꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯍꯦꯟꯕꯦ, ꯅꯪ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯋꯥꯈꯜ ꯈꯟꯊꯔꯒ ꯈꯨꯝꯂꯨ. ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯂꯧꯁꯤꯜꯂꯒ ꯈꯜꯂꯒꯅꯦ ꯈꯨꯝꯃꯣ. ꯑꯗꯨꯗꯤ ꯅꯠꯇꯅ ꯈꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯀꯅꯨ. ꯉꯥꯡꯂꯤꯁꯤ ꯅꯪꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯑꯐꯕ ꯐꯠꯇꯕ ꯃꯗꯨ ꯆꯨꯝꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯃꯆꯥ ꯃꯃꯧꯅ ꯉꯥꯡꯅꯔꯤꯕꯗꯨ ꯁꯣꯝꯗ ꯊꯝꯕꯥꯜ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯥꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯋꯥ ꯍꯥꯏꯔꯛꯏ. ꯅꯤꯡꯊꯦꯝ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯌꯥꯔꯦ ꯇꯣꯛꯑꯣ. ꯍꯦꯟꯕꯤꯁꯅꯥ, ꯅꯪꯁꯨ ꯅꯆꯤꯟꯗꯣ ꯈꯨꯝꯂꯅꯨ ꯏꯕꯦꯝꯃ. ꯏꯅꯦ ꯋꯥ ꯍꯥꯏꯒꯦ. ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯅ ꯆꯠꯀꯗꯕ ꯁꯥꯖꯠ ꯂꯤꯆꯠ ꯃꯗꯨ ꯆꯠꯀꯗꯕꯅꯤ. ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯜꯂꯒ ꯀꯨꯏꯅ ꯂꯩꯔꯣꯏꯗꯕꯅꯤ. ꯃꯧꯅ ꯂꯩꯀꯥꯏ ꯀꯣꯏꯅ ꯆꯠꯂꯕꯗꯤꯅꯦ ꯃꯗꯨꯒꯤ ꯏꯃꯨꯡꯗꯣ ꯀꯩꯗꯧꯅꯨꯡꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯂꯣꯏ. ꯃꯁꯤ ꯈꯪꯖꯤꯜꯂꯨ. ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯏꯔꯨ ꯃꯥꯏꯊꯔꯒ ꯀꯣꯔꯧ ꯏꯄꯥꯕꯨ ꯈꯨꯔꯨꯝꯒꯅꯤ. ꯃꯁꯤ ꯃꯧ ꯑꯃꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤꯀꯣ. ꯍꯛꯆꯥꯡ ꯉꯝꯗꯕ ꯃꯇꯝꯗꯨꯗꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯣꯛꯀꯅꯤ. ꯑꯇꯩ ꯃꯇꯝꯗꯨꯗꯤ ꯇꯧꯒꯅꯤ. ꯃꯁꯤ ꯀꯥꯎꯐꯗ꯭ꯔꯕꯅꯤꯀꯣ ꯏꯕꯦꯝꯃ. ꯏꯃꯥꯅ ꯉꯥꯡꯂꯤꯁꯦ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ. ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ. ꯅꯧꯔꯤꯉꯩ ꯇꯧꯔꯤꯕ ꯅꯑꯣꯡ ꯅꯇꯧꯗꯣ ꯍꯧꯖꯤꯛꯁꯨ ꯇꯧ. ꯃꯄꯨꯔꯣꯏꯕꯒ ꯃꯅꯦꯝꯒꯅ ꯉꯥꯡꯂꯤꯕꯗꯨ ꯍꯦꯟꯕꯤꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯝꯗꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯟꯕ ꯂꯧꯁꯤꯟꯕꯗꯤ ꯅꯠꯇꯦ. ꯈꯨꯝꯂꯨꯗ꯭ꯔꯒ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯈꯤꯅꯕꯅꯤ ꯈꯟꯕꯒꯤꯅꯤ. ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯏ. ꯌꯥꯔꯦ, ꯏꯃꯥꯒ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯣ. ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯉꯤ. ꯑꯩꯗꯤ ꯆꯠꯅꯕ ꯇꯧꯔꯒꯦ. ꯅꯤꯡꯊꯦꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ. ꯍꯦꯟꯕꯤꯁꯅꯥꯁꯨ ꯃꯅꯦꯝꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯀꯣꯜꯂꯤꯛꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯅꯣꯡꯃ ꯍꯦꯟꯕꯤꯁꯅꯥꯒꯤ ꯃꯃꯥ ꯉꯥꯟꯊꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ. ꯃꯥꯅ ꯆꯪꯂꯛꯄꯗ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯆꯥꯏꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯜꯂꯤ. ꯀꯔꯤꯅꯣ ꯌꯨꯝꯁꯤꯕꯣ? ꯁꯨꯃꯥꯡ ꯊꯤꯂꯣꯡꯅꯒ ꯆꯥꯏꯔꯤꯕ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗ ꯊꯝꯕꯥꯜꯅ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ. ꯉꯥꯟꯊꯣꯏ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯀꯧꯔꯛꯏ. ꯏꯅꯝꯃ, ꯑꯩ ꯂꯥꯛꯆꯔꯤꯌꯦ. ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯀꯟꯕꯤꯔꯝꯂꯦꯗ ꯏꯅꯝꯃꯗꯤ. ꯍꯩꯃꯥ, ꯏꯆꯟ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯁꯤꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯔꯔꯣꯏ. ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯐꯝꯂꯨꯔꯁꯤ. ꯍꯣꯏ ꯍꯣꯏ ꯏꯅꯝꯃ. ꯅꯪ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄꯗ ꯏꯍꯩ ꯍꯩꯅꯔꯝꯂꯔꯣꯏ ꯇꯧꯔꯤꯕꯁꯤ. ꯏꯅꯝꯃ, ꯅꯃꯧ ꯅꯨꯄꯤꯕꯨ ꯂꯩꯇ꯭ꯔꯣ? ꯃꯥꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯟ ꯏꯕꯦꯝꯃ, ꯀꯔꯤꯕꯨ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ. ꯅꯪꯒꯤꯗꯤ ꯅꯆꯥꯅꯤꯡꯉꯣꯅꯤ. ꯅꯪꯅ ꯉꯥꯡꯕ ꯁꯛꯄꯗꯤ ꯋꯥꯔꯧꯕ ꯁꯥꯎꯕ ꯂꯩꯔꯣꯏꯗꯣ. ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯩꯅ ꯉꯥꯡꯂꯨꯕ ꯆꯩꯔꯨꯕꯗꯗꯤ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯈꯤꯅꯤ. ꯑꯗꯨꯅ ꯃꯃꯥ ꯅꯪꯅ ꯈꯔ ꯍꯥꯏꯔꯝꯃꯨ. ꯉꯁꯥꯏ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯔꯣ ꯍꯣꯏꯗ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯆꯠꯈꯤꯕꯗꯣ. ꯍꯜꯂꯛꯂꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ. ꯊꯝꯕꯥꯜꯒꯤ ꯋꯥꯗꯨꯗ ꯉꯥꯟꯊꯣꯏ ꯏꯀꯥꯏꯔꯞ ꯇꯧꯏ. ꯃꯆꯥꯅꯨꯄꯤꯒꯤ ꯑꯐꯕ ꯋꯥꯍꯩ ꯇꯥꯔꯕꯗꯤ ꯉꯥꯟꯊꯣꯏ ꯍꯔꯥꯎꯖꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯌꯨꯝꯕꯥꯂꯣꯟ ꯈꯪꯗꯕꯒꯤ ꯃꯆꯥꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯕꯒꯤ ꯋꯥꯔꯣꯝꯗ ꯅꯥꯀꯣꯏꯅꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯉꯥꯟꯊꯣꯏꯗꯤ ꯏꯀꯥꯏꯔꯤ. ꯍꯦꯟꯕꯤꯁꯅꯥꯒꯤ ꯃꯃꯥ ꯉꯥꯟꯊꯣꯏꯗꯤ ꯌꯨꯝꯕꯥꯂꯣꯟ ꯈꯪꯕꯗ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯟꯕꯤꯁꯅꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ. ꯃꯃꯥꯅ ꯃꯌꯨꯝꯗ ꯀꯌꯥꯔꯛ ꯇꯥꯛꯂꯤ. ꯑꯗꯨꯕꯨ ꯊꯧꯁꯥꯗꯅ ꯂꯩꯈꯤꯕꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯍꯩꯇ꯭ꯔꯦ. ꯍꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯩꯅꯕ ꯇꯧꯕꯁꯨ ꯅꯠꯇꯦ. ꯇꯟꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤꯅ ꯍꯦꯟꯕꯤꯁꯅꯥ
imungi thabak amata tawde asumna ngaihak lairaga Henbisana mayumda halaklambi mana halakpada mamaga manemga wari sanaribadu uraduna changsilai aduga hairi ima kayam kuirage lakpa ngaihak oiri nangdi karai chatluriba mamagi nahan makai ngangbaga manadaba khonduda Henbisana mamada yenglai nganthoi sumakha tana hairi nungthilsida karai chatlugi awanglomgi iche tharoga thabak ama chatlubane ima mau amanabu nungtigi thongal wangma lanaga chatnabro mamagi wa yamna ngangda nganglakpa waduda Henbisana mamada wa ngangdoga tanchilakli adubu tapna wa hairi ima ngasidaniba chatlurise nahan makai chatpa nate mamaugi waduda thambal mabukningdadi khalli kayada oidabasi ngangba hairibano apokpi mamasida phawba machin thirine se hai ima nangi nawongna taw loina khangi Henbisana ima bu sawangganu ko ima na sauraklabadi nang aphabo oirakloi mau oirabadi maugi lonja chatlu ima ai karisu tawde haiba ima ngayak phamlamuse ai chalo lake Henbisana asi hairamlaga imungda thuna changkhirami kuina leirabadi mamagi ngangbadu loiraroi makha tana adumak ngangduna leirani khanduna nganthoi inama namausi nachanna warakpada khara waikrabra khangdri ngasi aina uriba matawsi aduna ni nama namaubu ngangbada lawdrabadi phuraga warakpiyu inama aidi karisu hairoi inamagi nakta punchigi oina leidorabani inamagi khutta sina jakhrabani inamana warakpada nachan karisu haijaroi ko inama nganthoi inamma kari haidoino khangdeda khatna chainaba thokle laikai miyamna kari hainani khatnada saunada leire hena maning tamlei aisu hal oiraklabanina urau tharau khatna chainabadu su pamdedo inama laikai gi khallaga leirabadi yum soidana kairakani matamdudadi chapu kairaga kwakna harauba haido soidana oirani aini ichani haiduna phu chaidana tawriba inamagi hakkari su laitabagum ukhini aduna inama namogi asoibasi warakpiyu asumna wari sanaringai Henbisana mamagi amadi manempoki chabu thoklaga thorai ma chase imagi su se thamo asumna makhoisu sa thaklaga ngaihak leiraga nganthoi su hankhirami matamdi asumna aduma khaukhibana matam khara haukhirami nongma amagi ayuktani thambal mamaubu kauri Henbisana nangbu tabro Henbisana manemna kauribadu taraduna tumba haugalakpagi hakam wawa chanduna thorai mamaugi mataududa thambaldi sauninglai aduna khon kanna hairi hai haujikse numit kara yaure ha asuk thenglabasibaw tumba haugatribasibu karamba matamda haugatge haribano nangse aina kaidaurugono khallaga leibasida ka helakleni ha nawan puroibana langphaida thabak chatkribadu asoi angam yauthanaba laitin khoiramdana tawbasu natte ijaduna hayeng asoi angam thoklabadi mama aidani mangjadoribasi nangna ado yamna ka hena yummasida chatliba karigino Henbisana manemna nganglibadu machin khumlai karino imana isibu asuk yamni yengsinbiribasibo hai chinganbi waraktabi nupi ma oirabadi nupi amagi sajatli chatlun he nangdawna tawba mausibo lekai kana yawi ha nung hek nganbaga lekai da chattoga kui tawga tawraga leiraga nangi kari kanaba phangdori ha kari kanaba phangdori ge imana adumna waraktabi haiba yabra aina yum palaklibase nungaige na palakliba thabak tawruge phunai na naina leiruge na yum palakba natte haugatninglaga haugatningdraga tokkani thamba mamaugi bebarlam chatleitana nganglakpa waduda mamaugi manakta changsilaklaga Henbisana gi mamaida kupakna sapu kanna thasilai aduga mamaubu yenglaga hairi he machong mapak naidaba hairi basi kana ha nangonda ngangliba ai sikana no adu thaksi khasi yaudana ngangba nangsi aigi imongna haibada tanjaini he manemgi waduda Henbisana mamaido paisilaga mamit khana manemda yenglai aduga Henbisana sauna hairi imana aigi maisida kupakna tharaba naram chatunani asuk kuina nangna yumsida mawama oiduna lakpada imana nangbu khon kana ngangkhrabra ha imausibu kona adum tawjasani khandoklaga leibani adubu nangdi yai haidana ka henjilakle mawama oirabadi mau amagi Shadarol chatlu nang leisabi nate
ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤ ꯏꯃꯥꯅ ꯉꯥꯡꯂꯤꯁꯤ ꯑꯩꯁꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕꯁꯤ ꯉꯥꯏꯔꯤꯅꯦ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯀꯌꯥꯝ ꯇꯧꯗ꯭ꯔꯒꯦ ꯑꯩꯁꯨ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯤꯗꯅ ꯃꯁꯤꯗ ꯏꯃꯥꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯍꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯀꯥꯏꯗ ꯆꯠꯄꯗꯨꯔꯣ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯔꯤꯕꯁꯦ ꯍꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯍꯦꯟꯕꯤꯁꯅ ꯃꯅꯦꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯊꯝꯕꯥꯜ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯛꯏ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯏꯔꯨ ꯃꯥꯏꯊꯔꯒ ꯂꯥꯏꯒꯤ ꯗꯨꯛ ꯊꯥꯗꯅ ꯈꯣꯠꯇꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯅꯋꯥꯅ ꯄꯨꯔꯩꯕꯕꯨ ꯅꯤꯡꯊꯤꯅ ꯇꯧꯔꯒ ꯊꯕꯛ ꯆꯠꯍꯟꯈꯤꯕꯗ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯣꯏꯗꯣꯔꯤꯕꯅꯤ ꯅꯪꯗꯤ ꯑꯗꯨ ꯅꯠꯇꯦ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯅꯤ ꯃꯗꯨꯗꯒꯤ ꯍꯜꯂꯛꯇꯕꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯂꯛꯂ ꯃꯇꯝꯗꯨꯗꯅꯤ ꯅꯪꯅ ꯍꯜꯂꯛꯀꯗꯕ ꯃꯗꯨꯕꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠꯂꯣ ꯍꯥ ꯂꯤꯆꯠꯂꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯏꯃꯥꯅ ꯄꯥꯅꯕꯤꯒꯗꯕ ꯅꯠꯇꯦ ꯏꯃꯥꯅ ꯌꯥꯝꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯅꯤꯡꯕ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯅꯤꯡꯂꯗꯤ ꯏꯃꯥ ꯏꯇꯣꯝꯗ ꯊꯣꯡꯂꯒ ꯆꯥꯕꯤꯔꯣ ꯅꯃꯧꯗꯤ ꯉꯝꯖꯗ꯭ꯔꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯉꯥꯡꯕꯤꯗꯣꯏꯒ ꯌꯦꯡꯁꯤꯟꯗꯣꯏꯒ ꯑꯩꯁꯤ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯍꯩ ꯅꯪꯅ ꯂꯩꯅꯤꯡꯗ꯭ꯔꯒꯅ ꯆꯠꯈꯤꯕ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯏ ꯅꯆꯥ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯅꯪ ꯅꯁꯥꯅ ꯆꯠꯂꯕꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯄ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯇꯥꯕ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯅꯠꯇꯦ ꯅꯪ ꯅꯁꯥꯅ ꯆꯠꯆꯕꯅꯤ ꯃꯅꯦꯝꯒꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗꯨꯗ ꯍꯦꯟꯕꯤꯁꯅꯥ ꯀꯔꯤꯅꯣ ꯈꯜꯂꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯃꯅꯦꯝ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯕꯨ ꯑꯇꯝꯅꯅ ꯉꯥꯡꯂꯛꯄꯗꯨꯗ ꯍꯦꯟꯕꯤꯁꯅꯥ ꯃꯅꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯃꯆꯤꯟ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣ ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯅꯪꯕꯨ ꯇꯥꯟꯈꯤꯗꯦ ꯆꯠꯂꯨ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯗꯦ ꯅꯪꯅ ꯃꯧ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯅꯤꯡꯗꯕꯒꯤ ꯅꯄꯥꯝꯗ ꯆꯠꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯐꯔꯦ ꯏꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤꯅꯦ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯏꯃꯥꯅ ꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯅꯆꯥ ꯅꯨꯄꯥ ꯂꯥꯛꯂꯒ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯏꯃꯥꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯦꯔꯥ ꯍꯦꯟꯕꯤꯁꯅꯥꯗ ꯍꯧꯔꯕꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯣ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗꯒꯤꯅꯦ ꯅꯉꯛꯁꯝ ꯄꯥꯏꯔꯒ ꯏꯟꯈꯤꯕꯁꯨ ꯅꯠꯇꯦ ꯅꯁꯥꯅ ꯆꯠꯄꯅꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯪꯐꯩꯗꯒꯤ ꯂꯥꯛꯄꯗ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯉꯥꯡꯕ ꯁꯤꯠ ꯅꯥꯟꯅ ꯇꯝꯕꯤꯒꯦ ꯑꯗꯨꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯍꯟꯒꯦ ꯑꯗꯨꯒ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯅꯄꯥꯝꯗ ꯆꯠꯈꯤꯕꯗ ꯅꯪꯒꯤ ꯅꯃꯥꯅ ꯅꯪꯕꯨ ꯍꯔꯥꯎ ꯀꯧꯁꯤꯟꯒꯗ꯭ꯔꯣ ꯍꯥ ꯀꯧꯁꯤꯟꯒꯗ꯭ꯔꯣ ꯃꯗꯨ ꯏꯃꯥꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯉꯥꯡꯒꯗꯕ ꯂꯩꯇꯦ ꯃꯗꯨ ꯏꯃꯥꯅ ꯍꯥꯏꯕꯤꯒꯗꯕ ꯅꯠꯇꯦ ꯂꯩꯍꯧꯔꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯑꯃꯥꯡ ꯑꯁꯦꯡ ꯈꯪꯕꯤ ꯃꯁꯥ ꯅꯥꯟꯕꯤꯅꯤꯅ ꯅꯇꯣꯝꯇ ꯂꯩꯍꯧꯔꯣ ꯊꯝꯕꯥꯜ ꯍꯦꯟꯕꯤꯁꯅꯥꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯗꯨꯗ ꯃꯊꯕꯥꯛ ꯌꯩꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥꯏꯄꯦꯝꯃ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤ ꯖꯥꯠꯅꯣꯅꯦ ꯃꯁꯤꯕꯨ ꯃꯅꯦꯝ ꯑꯃꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯅꯤꯁꯨ ꯈꯪꯗꯕ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧꯅꯤꯀꯣ ꯊꯝꯕꯥꯜ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯀꯔꯥꯏꯗ ꯊꯦꯡꯅꯔꯨꯗꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯜꯂꯤꯕꯅꯣꯅꯦ ꯁꯤꯕꯣ ꯀꯔꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯨ ꯑꯍꯟꯅꯤ ꯍꯥꯏꯕꯒꯤ ꯍꯟꯕꯤꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯒꯤ ꯋꯥꯅꯤ ꯍꯧꯔꯛꯂꯕꯗꯤꯅꯦ ꯑꯩꯁꯨ ꯇꯧꯕ ꯇꯥꯔꯤꯗꯅ ꯍꯜꯂꯛꯑꯣꯏ ꯌꯨꯝꯁꯤꯗ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯅꯒ ꯂꯩꯕ ꯅꯠꯇꯦ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦ ꯍꯦꯟꯕꯤꯁꯅꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯊꯝꯕꯥꯜꯗꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯃꯧꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯆꯠꯈ꯭ꯔꯦꯅꯦ ꯑꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯈꯟꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯁꯦ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤꯗꯀꯣ ꯊꯝꯕꯥꯜ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯍꯦꯟꯕꯤꯁꯅꯥꯁꯨ ꯃꯄꯥꯝ ꯌꯧꯔꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯉꯥꯟꯊꯣꯏꯅ ꯏꯪꯈꯣꯜꯗ ꯍꯦꯟꯖꯥꯡ ꯍꯦꯛꯂꯤꯉꯩ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯎꯔꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯊꯣꯔꯛꯏ ꯕꯦꯃꯥ ꯀꯔꯤ ꯇꯧꯔꯦ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯗꯤ ꯏꯃꯥ ꯑꯩꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯅꯤ ꯇꯥꯅꯤꯡꯈꯦꯝꯅ ꯂꯪꯐꯩꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯂꯩꯔꯅꯤ ꯀꯔꯤꯒꯤ ꯅꯪꯗꯤ ꯅꯌꯨꯝꯗ ꯅꯅꯦꯝꯄꯣꯛ ꯂꯩꯍꯧꯔꯤꯕꯗꯨꯅ ꯀꯔꯝꯃꯥꯏꯅ ꯇꯧꯕ ꯃꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯏꯅꯦꯝꯄꯣꯛꯅꯦꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯆꯠꯄ ꯈꯣꯠꯄꯗ ꯌꯦꯡꯁꯤꯟꯗꯣꯏꯒ ꯉꯥꯡꯗꯣꯏꯒ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯃꯥꯡ ꯑꯁꯦꯡꯅ ꯈꯥꯏꯈꯤꯕꯁꯤꯅ ꯏꯃꯥ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯍꯧꯖꯤꯛꯁꯨ ꯏꯅꯦꯝꯄꯣꯛꯀ ꯈꯠꯅꯔꯒ ꯂꯥꯛꯄꯅꯤ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯒ ꯑꯩꯕꯨ ꯐꯨꯍꯟꯒꯅꯤꯌꯦ ꯑꯩꯒꯤ ꯃꯥꯏꯁꯤꯗꯁꯨ ꯈꯨꯄꯥꯛꯇꯨꯅ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯩꯕꯨ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯔꯒ ꯑꯩꯕꯨ ꯆꯠꯈ꯭ꯔꯣꯅ ꯇꯥꯜꯂꯛꯂꯤꯕꯅꯤ ꯍꯦꯟꯕꯤꯁꯅꯥ
ꯃꯃꯥꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯨꯗꯤ ꯍꯥꯏꯗꯅ ꯃꯅꯦꯝ ꯊꯝꯕꯥꯜꯅ ꯇꯧꯗꯕꯁꯤꯡꯗꯨ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯍꯦꯟꯕꯤꯁꯅꯥ ꯃꯈꯥ ꯇꯥꯅ ꯃꯃꯥꯗ ꯀꯞꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯆꯥꯁꯦ ꯑꯥꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯤꯌꯦ꯫ ꯏꯅꯦꯝꯄꯣꯛꯀꯤ ꯁꯔꯩꯗ ꯑꯩꯁꯦ ꯋꯥꯅ ꯈꯥꯡꯂꯒ ꯂꯩꯔꯤꯕꯅꯦ꯫ ꯏꯃꯥꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤꯅ ꯏꯅꯦꯝꯄꯣꯛꯅ ꯇꯝꯕ ꯄꯥꯎꯗ ꯑꯗꯨꯝ ꯊꯥꯖꯔꯒ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯑꯩ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯩ ꯁꯤꯗ ꯂꯩꯔꯒꯦꯅ ꯂꯥꯛꯂꯕꯅꯤ꯫ ꯏꯃꯥꯒ ꯑꯣꯏꯅ ꯂꯩꯔꯒꯦ꯫ ꯃꯣꯏ ꯑꯥꯗ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯆꯠꯂꯕꯁꯨ ꯊꯥꯅꯤꯡꯊꯦꯝ ꯂꯥꯛꯂꯒ ꯆꯠꯀꯦ꯫ ꯑꯩ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗ ꯑꯩꯒꯤꯗꯃꯛ ꯃꯃꯥꯕꯨ ꯁꯣꯏꯗꯅ ꯆꯩꯒꯅꯤ, ꯉꯥꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯔꯒꯦ꯫ ꯍꯦꯟꯕꯤꯁꯅꯥ ꯃꯃꯥꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯕꯨ ꯊꯩꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯉꯥꯟꯊꯣꯏ ꯃꯥꯅ ꯍꯦꯟꯖꯥꯡ ꯍꯥꯞꯂꯤꯕ ꯊꯨꯝꯃꯣꯛ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯒ ꯆꯠꯈꯤꯒꯦ ꯇꯧꯕ ꯃꯆꯥꯅꯨꯄꯤ ꯍꯦꯟꯕꯤꯁꯅꯥꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯥꯡꯗ ꯆꯤꯡꯁꯤꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯕꯤꯁꯅꯥꯁꯨ ꯃꯃꯥꯅ ꯈꯨꯄꯥꯛꯅ ꯃꯁꯤꯡ ꯈꯪꯗ ꯊꯥꯖꯤꯜꯂꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯉꯥꯟꯊꯣꯏ ꯃꯆꯥꯗ ꯉꯥꯡꯂꯛꯏ꯫ ꯉꯁꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯍꯦꯟꯕꯤꯁꯅꯥꯗ ꯅꯠꯇꯦ, ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯆꯠꯅꯤ ꯈꯪꯗꯕꯤ, ꯅꯋꯥꯅ ꯄꯨꯔꯣꯏꯕ, ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯈꯪꯗꯕꯤ, ꯌꯨꯝ ꯀꯣꯏꯅꯤ ꯈꯪꯗꯕꯤ ꯅꯪꯒꯤ ꯅꯃꯥꯏꯗꯅꯤ꯫ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯍꯦꯟꯕꯤꯁꯅꯥ ꯅꯠꯇꯦ, ꯁꯨꯛꯅ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥ ꯍꯦꯟꯕꯤꯁꯅꯥꯗꯨꯗꯤ ꯂꯩꯁꯥꯔꯤꯉꯩ ꯉꯥꯎꯖꯅ ꯂꯥꯡꯖꯅ ꯂꯩꯔꯕꯁꯨ ꯅꯨꯄꯤ ꯑꯃꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯡꯗꯤ ꯈꯪꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯉꯥꯟꯊꯣꯏ ꯃꯆꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩ꯫ ꯉꯥꯟꯊꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯆꯥꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯆꯤꯟ ꯊꯤꯕ, ꯑꯗꯨꯛ ꯑꯣꯏꯗꯕ ꯉꯥꯡꯕ? ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯅꯪꯉꯣꯟꯗ ꯇꯧꯔꯝꯒꯗ꯭ꯔꯥ? ꯍꯥ? ꯅꯪꯅ ꯍꯦꯛ ꯌꯨꯝꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯔꯒꯦ ꯈꯜꯂꯒ ꯅꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯉꯣꯟꯗ ꯃꯤꯠꯅ ꯀꯟꯅ ꯌꯦꯡꯕ ꯅꯅꯦꯝꯄꯣꯛ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯅ ꯏꯃꯥ ꯀꯧꯔꯛꯀꯅꯨ꯫ ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯛꯀꯅꯨ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ? ꯍꯥ? ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥ ꯍꯦꯟꯕꯤꯁꯅꯥꯗꯤ ꯃꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯕꯨ ꯄꯣꯛꯄꯤꯅ ꯃꯥꯕꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯨꯡ ꯁꯥꯒꯩ ꯅꯥꯇꯩꯗ ꯅꯃꯥꯕꯨ ꯌꯣꯟꯕ ꯉꯝꯕꯤꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ? ꯍꯦꯟꯕꯤꯁꯅꯥ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯔꯛꯏ꯫ ꯉꯥꯟꯊꯣꯏꯁꯨ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯗꯅ ꯃꯈꯥ ꯇꯥꯅ ꯃꯆꯥꯗ ꯉꯥꯡꯂꯛꯏ꯫ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕꯅꯤ꯫ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯃꯤꯀꯨꯞ ꯑꯃꯗ ꯐꯝꯂꯒ ꯂꯩꯕ ꯁꯪꯕ ꯅꯠꯇꯦ꯫ ꯃꯤꯀꯨꯞ ꯑꯃ ꯐꯝꯂꯨꯕꯗ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯃꯧ ꯅꯍꯥ ꯅꯪꯒꯨꯝꯕ ꯀꯌꯥꯒ ꯄꯨꯟꯁꯤꯟꯅꯔꯒ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯂꯒ ꯂꯩꯕ, ꯅꯁꯥꯅ ꯆꯥꯒꯗꯕ ꯆꯥꯛꯇꯨ ꯐꯥꯎꯕ ꯅꯅꯦꯝꯅ ꯊꯣꯡꯂꯒ ꯅꯪꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯅꯨꯄꯥꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯕ, ꯅꯨꯄꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯗꯤ ꯅꯪ ꯂꯧꯔꯝꯒꯅꯤꯅꯦ꯫ ꯅꯅꯦꯝꯄꯣꯛꯇꯨꯗ ꯁꯦꯟ ꯂꯨꯄꯥ ꯑꯃꯠꯇ ꯄꯤꯔꯝꯃꯣꯏ, ꯅꯠꯇ꯭ꯔꯣ? ꯅꯅꯦꯝꯄꯣꯛꯇ ꯀꯔꯤ ꯃꯤꯡꯒꯧ ꯀꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤ ꯅꯪꯕꯨ ꯃꯃꯥ ꯑꯃꯅ ꯋꯥꯔꯛꯄ ꯃꯆꯥꯔꯣ? ꯍꯥ? ꯃꯃꯥꯅ ꯋꯥꯔꯛꯂꯕꯁꯨ ꯂꯧꯒꯗꯕ ꯅꯪꯅ ꯂꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯃꯥꯅ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯇꯥꯔꯦ꯫ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯉꯥꯟꯊꯣꯏ ꯃꯆꯥꯗ ꯑꯃꯨꯛ ꯐꯨꯖꯤꯜꯂꯤ꯫ ꯍꯦꯟꯕꯤꯁꯅꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕ, ꯆꯩꯔꯤꯕ, ꯐꯨꯔꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯉꯥꯟꯊꯣꯏꯗꯤ ꯃꯆꯥꯕꯨ ꯆꯩꯔꯤ, ꯉꯥꯡꯂꯤ꯫ ꯃꯈꯥ ꯇꯥꯅ ꯉꯥꯟꯊꯣꯏ ꯃꯆꯥꯕꯨ ꯆꯩꯔꯤ꯫ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏꯁꯤꯠ ꯁꯦꯡꯗꯨꯅ ꯋꯥꯏꯔꯝ ꯇꯩꯗꯨꯅ ꯁꯣꯅꯄꯨꯡ ꯑꯗꯨꯕꯨ ꯀꯣꯏꯅ ꯋꯥꯏ ꯇꯩꯔꯒ ꯏꯔꯨ ꯃꯥꯏꯊꯔꯒ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯒꯅꯤ꯫ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯅꯅꯦꯝꯅꯀꯣ ꯅꯋꯥꯅ ꯄꯨꯔꯩꯕꯕꯨ ꯅꯤꯡꯊꯤꯅ ꯆꯥꯛ ꯄꯤꯖꯔꯒ ꯃꯧ ꯑꯣꯏꯔꯤꯕꯤꯗꯨꯅ ꯀꯣꯟꯅ ꯆꯥꯛ ꯆꯥꯒꯅꯤ꯫ ꯅꯪ ꯃꯁꯤ ꯈꯪꯗ꯭ꯔꯥ? ꯍꯥ? ꯈꯪꯗ꯭ꯔꯣ? ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯍꯥꯏꯌꯣ, ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯪꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯃꯗꯤ ꯏꯅꯝꯃ ꯊꯝꯕꯥꯜꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯏꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯊꯕꯛ ꯇꯧꯅꯤꯡꯗ꯭ꯔꯤꯕꯅꯣ? ꯍꯥ? ꯍꯦꯟꯕꯤꯁꯅꯥ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯗ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗꯦ꯫ ꯉꯥꯡꯒꯦ ꯈꯜꯂꯕꯁꯨ ꯉꯝꯗꯦ ꯃꯆꯤꯟ ꯀꯥꯡꯕ꯫ ꯉꯥꯟꯊꯣꯏꯗꯤ ꯃꯆꯥꯕꯨ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯄꯦꯟꯗꯕꯗꯨ ꯑꯗꯨꯃꯛ ꯃꯆꯥꯗ ꯉꯥꯡꯂꯤ꯫ ꯅꯄꯥ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯌꯣꯛꯄ ꯏꯆꯥꯕꯨ ꯀꯌꯥꯝ ꯐꯗꯣꯏꯅꯣ? ꯖꯨꯠ ꯆꯥꯔꯣꯏ꯫ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯥꯡꯅꯍꯟꯅꯤꯡꯂꯤꯕꯁꯦ? ꯍꯥ? ꯃꯁꯤ ꯅꯠꯇ꯭ꯔꯣ? ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯅꯅꯦꯝꯄꯣꯛꯀꯤ ꯌꯣꯡꯈꯝ ꯂꯩꯔꯤꯗꯨꯗ ꯐꯤꯗꯣ ꯁꯥꯋꯣ, ꯁꯦꯟ ꯇꯥꯜꯂꯣ꯫ ꯅꯋꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯤꯜꯂꯒ ꯂꯩꯒꯅꯣ꯫ ꯃꯤ ꯑꯣꯏꯔꯣꯏꯌꯦ ꯃꯗꯨꯅ꯫
ꯃꯤꯈꯥ ꯄꯣꯜꯂꯒ ꯂꯩꯒꯅꯤ ꯅꯄꯨꯟꯁꯤꯗꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯀꯣꯛ ꯌꯥꯎꯗ꯭ꯔꯤꯕꯅꯣ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯦꯅꯦꯍꯦ ꯃꯧꯅꯤꯅꯦꯍꯦ ꯃꯧ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯗꯨꯒ ꯅꯪꯅ ꯀꯨꯁꯤ ꯔꯥꯁꯤꯗ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯅꯋꯥꯒꯤ ꯃꯌꯨꯝꯗꯨꯗ ꯆꯟꯅꯗ꯭ꯔꯒ ꯃꯐꯝꯁꯤꯗ ꯂꯩꯒꯦꯗꯤ ꯀꯔꯤꯅꯣ ꯍꯥ ꯑꯩꯒꯤ ꯌꯨꯝꯁꯤꯗꯤ ꯍꯜꯂꯛꯄꯤꯅ ꯂꯩꯒꯗꯕ ꯃꯐꯝ ꯅꯠꯇꯦ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯐꯠꯇ꯭ꯔꯕꯗꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯀꯔꯥꯏꯗꯅ ꯆꯠꯈꯨꯋꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯉꯥꯟꯊꯣꯏ ꯃꯆꯥꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯊꯨꯃꯣꯛ ꯑꯗꯨꯗꯒꯤ ꯍꯩꯗꯣꯛꯈꯤꯕ ꯍꯤꯟꯖꯥꯡꯁꯤꯡꯗꯨ ꯈꯨꯟꯖꯤꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯠꯈꯤꯒꯦ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯀꯞꯇꯨꯅ ꯇꯥꯔꯝꯕ ꯍꯦꯟꯕꯤꯁꯅ ꯃꯃꯥꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯉꯥꯟꯊꯣꯏ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯆꯥꯕꯨ ꯏꯟꯊꯣꯛꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯦꯟꯕꯤꯁꯅꯥꯅ ꯃꯃꯥꯒꯤ ꯈꯣꯡ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯦ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯕꯤꯁꯅ ꯃꯃꯥꯒꯤ ꯈꯣꯡ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯃꯥꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥꯗ ꯌꯦꯡꯂꯒ ꯀꯞꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯂꯥꯜ ꯅꯆꯥ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯃꯥ ꯑꯩꯅ ꯐꯠꯂꯨꯗꯕꯅ ꯏꯃꯥꯕꯨꯁꯨ ꯃꯤꯅ ꯉꯥꯡꯅꯍꯜꯂꯤ ꯂꯩꯀꯥꯏꯁꯤꯗ ꯏꯃꯥꯕꯨ ꯌꯣꯜꯂꯤ ꯅꯆꯥꯅ ꯏꯃꯥ ꯅꯆꯥ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯆꯥ ꯏꯟꯖꯔꯒꯦ ꯏꯅꯦꯝꯕꯨꯁꯨ ꯂꯨꯅ ꯇꯧꯖꯔꯒꯦ ꯆꯤꯟꯊꯥ ꯄꯥꯎꯊꯥꯅꯗꯨꯅ ꯈꯠꯅꯖꯔꯔꯣꯏ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯁꯨ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯖꯔꯒꯦ ꯅꯆꯥ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯃꯥ ꯅꯆꯥ ꯂꯥꯜꯂꯦ ꯉꯥꯟꯊꯣꯏ ꯃꯆꯥꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯀꯞꯄꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯉꯥꯟꯊꯣꯏ ꯋꯥ ꯉꯥꯡꯂꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯦꯟꯕꯤꯁꯅꯥ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦ ꯌꯨꯝꯒꯤ ꯃꯧ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤꯅꯦꯍꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯒ ꯅꯪꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠꯇꯨꯗꯤ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯅꯦꯍꯦ ꯏꯃꯥꯁꯦ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯤꯃꯥꯡ ꯊꯣꯛꯅꯕ ꯊꯕꯛ ꯁꯤꯟꯒꯅꯨꯅꯦ ꯏꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯆꯥ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥꯅ ꯁꯣꯏꯕ ꯂꯩꯇꯦ ꯃꯃꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯆꯥꯅ ꯑꯁꯣꯏꯕ ꯂꯩꯇꯦ ꯂꯩꯔꯝꯂꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯩꯍꯟꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯁꯣꯏꯕꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯄꯣꯛꯄꯤ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛꯇꯅꯤ ꯃꯉꯣꯟꯗ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯦꯝꯄꯣꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯃꯈꯣꯏꯗ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯒꯗꯕꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤꯔꯕꯗꯤ ꯐꯩ ꯃꯗꯨ ꯅꯠꯇꯅ ꯅꯪꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯕꯨ ꯅꯥꯊꯩꯕꯤꯔꯛꯂꯕꯗꯤ ꯅꯪꯒꯤ ꯈꯣꯡꯗꯥꯐꯝ ꯂꯩꯇꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯠꯇꯅ ꯑꯗꯨꯅ ꯉꯥꯛꯄꯤꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯗꯨꯅ ꯅꯅꯦꯝꯄꯣꯛ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯦꯟꯕꯤꯁꯅꯥꯅ ꯏꯃꯥ ꯇꯥꯅꯤꯡꯊꯦꯝꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯌꯦ ꯑꯍꯟꯕꯗꯤ ꯍꯜꯂꯛꯂꯅꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯍꯜꯂꯛꯂꯒ ꯅꯪꯕꯨ ꯂꯩꯔꯝꯗꯕꯗ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯁꯤ ꯂꯥꯛꯇ꯭ꯔꯒꯅꯤ ꯏꯃꯥꯅ ꯅꯪꯕు ꯊꯤꯟꯕꯤꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯃꯈꯣꯏꯒꯤ ꯈꯣꯡꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯥꯛꯄꯤꯔꯕꯗꯤ ꯅꯤꯡꯊꯤꯅ ꯃꯧ ꯑꯃꯒꯤ ꯁꯗꯥꯔꯣꯜ ꯆꯠꯂꯒ ꯂꯩꯒꯗꯕꯅꯤ ꯃꯗꯨ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯈꯤꯕꯗ ꯏꯃꯥꯅ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯏꯟꯖꯒꯅꯤ ꯑꯩꯕꯨ ꯏꯃꯥꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯦ ꯏꯃꯥ ꯅꯆꯥ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯖꯔꯒꯦ ꯏꯃꯥ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯨ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯕ ꯅꯤꯡꯊꯦꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯊꯥ ꯑꯃ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯇꯝꯂꯛꯏ ꯅꯤꯡꯊꯦꯝ ꯃꯃꯥꯗ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯂꯤꯕꯅꯣ ꯍꯪꯕꯗ ꯃꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯏ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯁꯣꯜꯂꯕ ꯏꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯕꯤ ꯃꯥꯕꯨ ꯑꯩꯅ ꯂꯧꯕ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯤ ꯑꯩꯅ ꯑꯉꯥꯡꯅꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯁꯤꯗ ꯅꯋꯥꯡꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ ꯃꯆꯥꯅ ꯁꯥꯎꯔꯤꯕꯗꯨ ꯃꯃꯥ ꯊꯝꯕꯥꯅ ꯐꯥꯊꯕꯤꯔꯛꯏ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯁꯥꯎꯕ ꯌꯥꯗꯦ ꯑꯉꯥꯡꯅꯤ ꯈꯪꯗꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯒ ꯑꯗꯨꯝꯅ ꯁꯥꯎꯅꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯏꯃꯥ ꯏꯃꯧꯕꯨ ꯂꯧꯕ ꯆꯠꯂꯨꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯁꯦ ꯁꯥꯡꯅ ꯆꯠꯄꯗ ꯏꯃꯥ ꯆꯠꯄ ꯉꯝꯂꯣꯏ ꯈꯟꯕꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯏꯆꯥꯅ ꯍꯜꯂꯛꯂꯒ ꯏꯃꯧꯗꯨ ꯂꯧꯔꯨꯅꯕ ꯏꯃꯥ ꯃꯥꯅ ꯏꯃꯥꯗ ꯉꯥꯡꯂꯝꯂꯤꯕꯗꯣ ꯏꯃꯥ ꯂꯣꯏꯅ ꯀꯥꯎꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯅꯣꯡꯃꯗꯁꯨ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯃꯥꯗ ꯃꯥꯅ ꯅꯪ ꯃꯥ ꯇꯧꯔꯒ ꯉꯥꯡꯂꯝꯂꯤꯕꯁꯦ ꯅꯆꯥ ꯈꯪꯕ ꯉꯝꯗꯦꯅꯦ ꯏꯃꯥ ꯍꯩꯃꯥ ꯑꯗꯨ ꯏꯆꯥꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯍꯥꯏꯔꯦꯗꯅ
Masu aina ngangba chaiba. Maduda nata. Aina khupaknasu thabikhre ꯏꯃꯧꯗꯣ. Aduna warauchadana tawjaribanine imagi bungo nangbo. Madugidamak thoina khallugana. ꯏꯃꯧꯗꯣ mayumda kuina leibado mina phajana hainaroin he. Khainaraga leiba malamganine. Maduni hena pharabani. Khainakhibaduna. Magi awun pachingse loina pithokini. Amada thamoi. Asuk yamna usittaba nupi sibu. Nupi amagi thodangsu lowningdaba nupi. Hai, ibungo. Imana haibadane anam kanga. Nanga ngangnaba natteko imagani ngangnariba. Imana karisu khandraga wari ta taba nangna kari tawbagi khandoino. Nangna singnabagi mawong tawribado kana natti nangi nupini. Tawnu taw yum kainaba thabak singanu. Ngasidi halakpagi waramnani chatluranu. Haying nonganbaga nang imobu lawrugadabani ko. Imana haibasi nang indaba tawganu ko imagi bungo. Ima phari. Nacha imana haibe illagi. Adubu ima. Ay haying makti lawbu chatkiroi. Nongma nini leiraga chatkani. Imasu nachana hairisi yabiyo. Ma khara khangangisi. Khangde. Aigidine imaudu nang halaklabanina lawbiro nabataw. Machada asi hairamlaga thambal imungda changkhirami. Asumna numit adustu hawkhirami. Numit ninigi matung nganthoina machabu magi nupa mayumda thilaklammi. Thambalgi mayum yauraduna nganthoi amadi henbisana sumangduda lepi. Aduga nganthoina machada onchilai. Aduga wanganglai. Nanempo pugawtho. Ima, aina kawbada imada. Kanagi imano. Nangi nupagi mamada ima kawbu yaroi. Inempo khaina ko. Mamagi waduda henbisana manimbu kawri. Inempo, namong lakjari. Imungda lairamba thambal amadi ningthem. Kawbudu taraduna mapanda thoraklami. Ningthem na magi nupi ubada sauningladuna sumangduda kumtharaklaga henbisanagi manakta lepi. Ngaihak muna yenglaga ningthem. Henbisanagi yet thangba mamaida khupakna thajilai. Aduga ningthem henbisanabu yenglaga wahairi. Aigi imase nang kari oinawi ha nang kari oinawge nangbu phanaba ngangba chaiba mi amada nangna lana lawido karigina ha karigino sholaba imasibu nangna matomda hundoklamlaga napamda nungaina leiba aigi imasina ngamda masa matomda chak thonglaga chaduna leiramba nangbu nupiro henbisana magi nupana tharakpaduda mamai adu paisilli chainaduna namanduna henbisana kablai thambalna machaba singthoklaga machagi mamaida khupakna amuk thari. Thambalna machabu yenglaga wa hairi. Karigi aigi imangda imobu phuriba karigino. Ai leiribasi udabra. Apokpi mama leirisi udabro. Ahallaman leite haibasu khangdaba. Thambal machada asi nganglaga mamauda onchilai. Aduga wanganglai. Imawna ngasi yumsida amuk laklibase. Unthokna nungaini. Inemdi. Ibungoda hayengse. Imawbu lawba chatnanaba hairamlibani. Aduga imawna hana lakledana. Ima nungaini. Karigi inemna kitang ngangbagidama. Yum thadoklaga chatlibano. Imawna yumsidagi chatkhiba numitto. Inemdi kayadi nungaitre numitto. Chakchu zadri. Sakchu thongdredana. Manemgi waduda henbisana. Khangba ngamda. Manemda chetna konchilaga. Makhon thokna kablai. Aduga hairi. Inempo. Namaw inemda yamda lankre. Yamda sukaikre. Namaw po apangbini haiduna nga piyo ko. Ngasidaki inem amadi. Ipuroy pa puminna ubay sormang dikhanduna. Namaw siba tawjarage. Yamdagi mapanthokta. Taiba inkhang suduna. Yamgi mawa manajat kadaba sajani jachingdo. Namaw ngasidagi jacharage. Namaw po amugda nga piyo. Henbisanagi matawduda. Thambal. Mamawgi nangganduda. Tapna nanthabi. Aduga hairi. Karigi imawna nangani haige. Inemdini. Imawna ngangba sakpasingdo. Kari sokhantai. Ngaihagi bangangda ngangjaribane haina. Inemdi khallibani. Imaw kari sokhalunu. Henbisana. Magi mapuroibada onchilaklaga. Wa hairi. Daningthem na aibaw mugtang akpi. Ayam na lankre. Matungdadi. Ipamdasu maram leitana chatlaroy. Ay inemgi amadi. Ipuroiba na hakida ay lecharage ay bunga piyo. Henbisana asi hairaga ningthemgi khongsok na khurami. Ningthem sumagi nupina adum na tawraklabaduda tapna chingkhatpiraga ningthem na wa hairi. Hayangawbi karigi kaplibano kapkano ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯉꯥꯡꯕ ꯆꯩꯕꯗꯤ ꯅꯪꯕꯨ ꯐꯅꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯐꯨꯕ ꯆꯩꯕ ꯅꯠꯇꯦ
ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯗ꯭ꯔꯤ ꯁꯥꯎꯗ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯍꯦꯟꯕꯤꯁꯅꯥꯒꯤ ꯃꯃꯥ ꯉꯥꯟꯊꯣꯏ ꯋꯥ ꯉꯥꯡꯂꯛꯏ ꯏꯅꯝꯃ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯅꯈꯣꯏꯒꯤ ꯅꯃꯧ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯑꯩꯁꯨ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯁꯥꯎꯅꯤꯡꯗꯅ ꯈꯔꯁꯨ ꯐꯨꯕꯤꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯅ ꯌꯨꯝ ꯑꯃꯒꯤ ꯃꯧꯅ ꯇꯧꯒꯗꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯛꯄꯤꯗꯨꯅ ꯍꯩꯔꯒ ꯂꯥꯛꯆꯔꯕꯅꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯇꯝꯗꯨꯗ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯅꯈꯣꯏꯅ ꯋꯥꯔꯛꯄꯤꯌꯨ ꯉꯥꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜꯅ ꯌꯥꯔꯦ ꯌꯥꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯆꯜꯁꯤꯗꯤ ꯍꯥꯏꯅ ꯁꯪꯗꯥꯏꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯍꯧꯖꯤꯛꯇ ꯃꯅꯦꯝ ꯄꯣꯛꯄ ꯈꯨꯔꯨꯝꯂꯛꯂꯝꯃꯤ ꯉꯥꯟꯊꯣꯏꯅꯁꯨ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯍꯨꯒꯠꯄꯤꯔꯝꯃꯤ ꯍꯦꯟꯕꯤꯁꯅꯥꯅ ꯏꯃꯥ ꯏꯅꯦꯝꯄꯣꯛ ꯇꯥꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯏꯃꯥ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯈ꯭ꯔꯣ ꯅꯆꯥꯅ ꯊꯣꯡꯂꯒ ꯆꯥꯔꯒ ꯆꯠꯄꯤꯔꯣ ꯍꯦꯟꯕꯤꯁꯅꯥꯒꯤ ꯋꯥꯗꯨꯗ ꯃꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯗꯨꯅ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯃꯧ ꯑꯃꯅ ꯆꯠꯀꯗꯕ ꯁꯗꯥꯔꯣꯜ ꯑꯗꯨ ꯆꯠꯅꯤ ꯈꯪꯂꯨꯗ꯭ꯔꯕꯤ ꯍꯦꯟꯕꯤꯁꯅꯥ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯃꯥ ꯍꯣꯏꯅ ꯉꯥꯡꯕ ꯆꯩꯕꯗꯒꯤ ꯍꯦꯟꯕꯤꯁꯅꯥ ꯃꯧ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯇꯧꯔꯗꯨꯅ ꯂꯩ ꯉꯁꯤꯗꯤ ꯊꯝꯕꯥꯜꯒꯤ ꯏꯃꯨꯡ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ